खुरुमजरी ISTV की पाव मियंग ताबिरी बापुना मकपू तारामना ओक्सरी ngasi maru aba pauta National Highway Singda ROP yauna security gi section tharang hengalagani haina Deputy Chief Minister gai khangamna phongdokre Segmai amasung andro khaktada imung lesing manga hena yu sunglaga hingnabagi lambi oiri haina Minister Govindas Kontauzamna MU da pangthokiba iramdamgi yu sungba singi amadi yu yoliba imung singi phibamgi matangda khana nainabada phongdokre amasung lamyanba hizam irabo laikhidabagi ningsing tharom pangthokre Ngarang National Highway Contract Taret Impal Jiri Lambida Satkiba Gari Singh Lut Taukiba Aju Manipur Sarkana Awama Thakta Tigat Paga Loinana Highway Singh da ROP Yauna Security Ge Section Tharang Hengalagani Haina Home Minister Ge Sarsu Puriba Deputy Chief Minister Gai Khangam na Phongdokrai Ngasi Tiger La Pangthokiba Tharam Ama Yawa Lakpada Pangmus Singh na Hangba Wahangda Mahana Wafa Masi Phongdokibani Gaikangam na Makha Taraduna Manipur da Ladiba Miyam Ge Sakhaw Lambi Oideba National Highway Singda Miyam Ge Puksa Ke Polam Singh Pusilapa Gari Singda Ayet Apan Piba Asi Miyam na Condemn Tawe NH2 Amadi NH Contract Taret Asi Lamdam Masi Ge Miyam Ge Sakhaw Lambi ni Ngarang Gari Karada Kulai Paiba Miyoy Karana Lut Taukiba Adu Manipur Sarkana Yamna Haksinna Lawe Thaudok Adu Matau Karamna Thokibano Amasung Kari Asoiba Laiki Haibadu Thidoktuna Matungda Thoktanaba Tabak Paikatle Highway Protection Force ki maru oiba khangba galwena CRPF ki ROP masing hengat hannaba honari haike Sangat sangat gari se ling sa pagka aduge anboy sibai gari se mga karang kondiyan ada disiplina makhada sat pada ngalok ta duna ade ahan ta na ko nang ta thana ba to sekala ko ba sigun ba personally we have it but that part of still have to be I try to one again security actually marak security patrolling strictly bene kaya lain itu kali ada soal examine tawari investigate necessary step Amarom da Hauzik Singhi Mafam Karata Yelhomi Kanna Basyam Kibabil Ahumgi Mayokta Sangsin Makongjang da Sarkar ge Kari Kongtang Laibaki Haina Hangbada Gaikangamna Aho Bama Lairabadi Arweba Laigani Makoi ge Maikaidagi Soidana Wari Sanabagi Kongtang Lakani Haina Tazai Matam Adu Ngaiminasi Haina Fongdoki Handakta Infal Jiri Lambigi Nungkaw amasung Maku Anige Lona Bamafam Amata NSN to IMN Singnabas Nangari Kulom de Lut Tawkibagi Tawong Asi MPP na Condemn Tawi Haide Ceasefire Amadi Susanari Bakambu Sina Ground Rule Tugaiduna Manipur Lifeline to Oriba National Highway Singda Yamna Toina Lut Tauba Amadi Selmunba Haibusi Army Amadi Paramilitary Force na Tawan Mani Haina Maral Sirakle Manipur Tamliba Afaspa Asi Akaknaba Community Amadi Kulai Paiduna Lal Hauba Yauraba Matungda Mayum da Potaduna Lairaba Tampaki Miyoi Singdata Salaiba Ekla Hainasu Sarkar ge Puning Sing Silakle National Highway Singa Lut Tauriba Miyoi Sing Amadi Nomai Sindon da Manipur Tugai number Sili Lang Diba Miyoi Sing Dadi Ek Asi Salai Driba Karigino Haike Status of distiller and dealer of the local liquor Habihiram da Nomagi Eba Workshop Mangasi Manipur University ge Court Holder Pangtokrai Department of Commerce and Communications Sinduna Pangtokiba Workshop Hodupagi Thoramda Commerce and Industry Ge Minister Govindas Kontauzam, Manipur University Ge Vice Chancellor Professor Aisen K. Sharma, Chamber of Commerce Industry Ge President Dr. T.S. Dhabalina Tharamapu Singh Oina Saruk Yaki. Chief Guest Oina Saruk Yakiba Govindas Kontauzamna, Manipur Sungniba U Asi Mapalam da Thadokpada, State Asigi Economy da Sauna Ahong Bapiba, Ngambata Natana Tabak Fangdaba Miyu Kayasu Tabak Pibada Matiang Oigani. Segmai Amadi Andro Kaktada Imung Lesing Mangarom Yu Sunglaga Senda Lambi Oinari State Asigi Economy Fagad Hanaba Amadi Miyo Isa Kayasu Tabak Pinavagi Damak Aina Yaba Mong da Yu Sunghanaba Honaminasi Haiki Long Yo Oiba Sigumba Workshop Asi Mapam Singa Manipur University Lega Homiraga Ato Civil Society Singa Aduga Koya Government ga amasung praja ga understanding ama lainanaba
honabada masina chopa mate ngama pangani na ide dumaina thamjaningi aina haijaning bade foreign lobby ga doriba mayamgi ware mayamna bibi ba suggestions puno maksinga do akoi punam kulo sing biriba honorable chief minister na ma ke sing makada apone tabjari basi zero unemployment program kaya ang paikat masina chopa mate ngama akoi da oigani Professor Aisen K. Saramana Manipur gi country liquor asi P3 ge khwaidigi faba using manungda amani masi aina yaba mong da sungdok laga quality maintain tawduna mapalam da thadok labadi sahi amada lupa crore lising tanba ngambata natana thabak fangdaba miyoi la kaya su thabak pigani dry state ni haraga yu marang kaina fangma maramna wet state oina laukthokbana sumgani masina Manipur gi hauzik oiriba per capita income dagi saruk ahum hena fak hengat han bangamgani adubu hiram asida research to basangi haike anu ihana badia ko isnesita laboratory center ka sumba ka puthori ko kai nomaya bandi boy culture na sundawdi yadre ya ko ki andro sermai aye ate ite sumoi culture religious culture na moi the hope na de moi pamsa sumas aduna Majai thoda to singsi ada kare to da bojana so ro ekra parja singna thak pada masi haksam ana leitra lamyan da hizam irabo lekidabagi tharam ngasi irabo celebration committee na sinduna state ke thakta awaba phongdopagi tharam ama ngasi irabo bhaban da pangthokre tharamga mari lenana irabo ne hinglegi matamda Luna Tinaramba Comrade M. Ibohol, Comrade B. Sarma, Celebration Committee Chairman, Comrade N. Mangi, CPI State Secretary, Comrade Dr. M. Nara Amadi, Atay Lusima Kayana, Lay Kidrabagi, Mafamda, Lay Sukatun, Awa Fong Pagalwena, Ikai Kumnaba Utki. Dr. M. Narana, Nasigi Numitasi, Miyam Awa Fong Kadavani, Irabona, Kalamba Wakalon Sing, Asigi, Nasigi Mirolda, Noma Mami Tarakli, Socialism da Wakalon Oiba Mahaki Punsi Mariel Aduna, Manipur Miyam gi singtam amadi apun miga saktam saganaba honaramba adu ngasidi aikoigi mang da isu am oina lairi haike ujiti he ma ki wakilon sida chunar paktung gi lakador Manipur gi kursi mare niyam sigi chingtam apun besaktam kanba haibisi haiti maru isu mo gani madumaki pandam ne andaki irabot palung gi thimse Manipur kanba Cintam da kuma saktam nakpa lena yellow ni sigi saktam kanba haira thima sigi kucha jaburi lamyan da hizam irabo celebration committee na sinduna hizam irabo laikidabagi ningsing tharam ngasi mahaki pongnapam lamdam pisum oinam laikai da pangthokre tharamga mari lenana laikidraba lamyan dagi mitamda hanagi minister Zaintu Kumar yauna miyamna awaba phongdopaga loinana laisu katuna ikai kumnaba utkre Protection and Preservation Committee Manipur ge makada lamnyanba irabo ningsing tharam observance committee na sinduna ningsing thagi sarukama oina ngasi miyam gi obami from ama ya school jama stand leba siko club ta pangthokre mi from aduda irabo foundation Manipur ge president TIS Iboyama All Manipur Progressive Farmer Association ge president Joy Nomai Chemsa amadi amuko ge president Dr. Y Mani Kuman su sarup yaki Dr. Rajendro, Dr. Singnan Maisnam Amadi, Dr. Sevam Indra Kumana, Wangang Roy Wina Sarup Yaki. Wanga Kimasing na Fangdo Nakibada, Lamnan be Irabot Sahi Yang Kagi, Matungda, Werekadabakaya Mangzongana, Kangmangamba, Miyang Sanba, Laipokumane. Mahak Miyam na Yagadaba Amadi Pamnagadaba Kolakaya, Sem Saba Haiba Misakne. Section Batalak pada Irabot Kimingda, Lamtu Sengba Amadi, Haikat Lekat Tambadunate, Mahagna, Miyam Gidamakatama Tabak Wena. Wantok labatada tharam sing mapung fabu waigani fangdok naki Dr. Rajendro na haikibada lamyan ba irabon na sizin nanamba diary singi lekun khangba singna thamoi singna puthok pira u mahagna iramba sing tungda haurak deba scholar singna naina bada hena kumang sauksin ba ngamgani lesing masama pan kuntragar marida session famduna resolution kaya law kiba maru eba mafam ama waiduna hauzik daideba singa da irabot kimingda Irabot Memorial Library ama sanaba sarkar ge mari leinaba authority dagi ayaba lausi haiki Samatrama pansuba lamyan ba Irabot kimapo kuman ga mari leinana Rural United Club Organization lamsang na sinduna ngarang haibong popi playground campus ki akoi bada usara sama amadi Laden Kabi awang lekai playground gi akoi bada usara sama thakre hairi hairiba tharamasida Uripo United Club Laden Kabi RDC Club Singu Pangalba Social Welfare Association
Fayang Amadi Singdaima Women Association Amadi Kulkayagi Miyo Kayana Saruyaki Haide. Lamdamasik Basak Daba Miyo Madi de Award Piduna Samatrama Pansuba Zananita Hism Irabor Kima Pokumon Tharam Lakriba Sector Merkuntra da Palace Compound Laiva Iboyama Sumangla Sanglenda Pangtok Lagani. Irabo Celebration Committee Manipur Sindana Pangtok the River Tharam Asigi Matang da Ngasi CPI Manipur State Council Gemu Singna Pamusing Unava Amata Committee Chairman and Mangina Mamang Sayu Singda Pangtok Nakibagum Tharam Masida Mas Pat Sangdam Naba Lamyan Bagi Maram Yauna Hozik Wedivalebaki Wafam Sing Kanaba Amadi Manamatum Yantopaki Tharam Yaugani Haiki Manamaka Tarduna Numit Aduda Award Piga Doriba Miyo Mari Adudi Sing Tamgi Apunba Saktam Hiena Cecil Hanaba Leptana Honadiba ex-minister RV Mingtingda Hism Irabot Award Ising Interaga Manga Pigani. State Langaki Aran Ahui Sing Tauna Fana Tengaduna Ibata Natana Ngangiba Istel Express ki editor Irengbam Arunda Thiam Mega Chandra journalist Award Ising Interaga Manga Usubada Maming Ledaba Songtam Kula Sandra Dana Hism Asok Senmi Award Ising Interaga Manga Amadi Political Amasung Social Activist Wainam Munaldana Toksom Asauba Award Lising Interaga Manga Pidagani Haiki Lamyan ba Hism Irabona Taklamba Lairabo Singi Hak Matlaga Inakunba Singda Tonjin Bagi Mahuta Lairabo Singi Pangam Tokpa Hak Pangangada Bani Haibawa Famasi Tabakta One Tokpada Inakunba Singna Saupam Tok de Haina Speaker T.S. Locus on a Fondo Cray Irabot Memorial Trust Sinduna Kaibi Manasing Amasung Kaibi Kulen Community Hall the Pangtokiba Humpumari Suba Lamyan the Hism Iraboning Sing Taramda Wafamasi Fondo Kibane Taramasi the Irabot Celebration Committee Secretary L. Sotin Kumar Irabot Memorial Trust ki President N. Rasimete IGP Mangliam Zausu Saruyaki Kaibi Manasing the known Saba Irabot ki Mitam Maikum Hang Doktuna Miyam Nahika Lake Tamki Speaker Lokesona Irabot Fudu Amatangi Amasung Political Party Amatangi Lusing Manate Lamdamasiki Mipung Kudimaki Lamyan Bani Mahana Pamjaramba Tong Manaba Kunai Ama Oilabadi Nuxi Sanaba Hengani Madam Masuna Laidaba Kokanaba Punna Hona Minaba Matautai Haiki Upon Maka Only what is very close Nusi or Maraga Yamaba Pretty is playing Neva Jati Purundama Nusi San Numaya Makalam never would have come said how he on a Nukabiba Koina Manipur gi apunmagi saktam sagalamba singtam khaiba thausilgi mayukta lepkiba lamyanba irabona laikidaba sector magi tang kuringa taruka mari lenana coordination committee korkomna lamyanba asigi mafamda kok nonba wafam kaya fongdorakle jarolasina makha taraduna lising masama panyankai mathoige sector magi tang kuringa taruk asida miyamge lusingba athawba lamyanba hizam irabo laikidaba numitne Mahanga Laikedabagi, Kumpumari Suba Kumona, Lakpada, Korkomna Tamu Sokna, Awava Fongdoktuna, Yaolgi, Ikai Kumnava Ulake. Lamyanba Irabot Asi, Ningtogi, Subnam Lengak Amadi, Masibu Yokatuna, Tamliba, British Loilam Lengaki, Mayokta, Kulai, Paitava, Laumi Sinmisingi Damakta, Iho Sagat Kiba Mioni. British Loilam Lengaki, Mayokta Satakiva, Anisuba, Nupilalda, Lusing Basin Asova Itilpi K. Lamyanba Irabona, Zatarakiba, Laumi Sinmi Amadi, Tuwat Nahet Piraba, Misa Mayamgi Iho Asibu, Namtanaba Matam Adugi, British Loilam Lengak Amasung Makoigi, Kubam Nungda Ladyba, Ningto Lengak Ani Asina, Lautuna Duna, Kanna, Paneraki Haide. Racing Masama Panipuni Pangi, Sectum Regitang, Kungamatoida, MDU, Hold the Pangtokiba, Laumi Sinmi Singi, me from Yawa Lakpa Miyamgi, Kongsatama, Pungdong Wamda, Polisna, Tugana Bohonabada, Misimina Tokiba Todok Adudagi, Mirot Oiduna. Ningtau Lengak Mutatnaba Amasung Miyamgi Ningtam Lengak Ama Lingnaba Pandamda Kulai Paibagi Lalho Hauraki Haide Lamyanba Irabona Miyamgi Aseng Balengak Amasung Manaba Kunagi Wakalo Dasia Taza Balebak Singi Kamuni Singa Asjet Pamari Tamnaki Haibaga Luinana Mahangna Laukiva Taudan Kayabu Ning Sing Lake Lesing Masama Panyakai Matoige Sector Megatang Kunga Tarukta Brahmagi Tangbo Sedo Haiba Kulasida Masagi Anab Amana Madam Oiduna Arui Bayahip Tan Ki Haina Kangalakle. Lamyanba Irabo Laikidabagi Humpumari Suba Kumon Numit Sector Megatang Kunga Taruk Amadi Samatrama Bansuba Mapo Kumon Numit Sector Megatang Kunchana Lakpada Korkomna Yaolgi Ikai Kumna Uli Haina Gerald Asina Makatana Kangalakle. Manipur tourism the Sahi Asiki most promising new destination gi Manapida Crave. DTF Mumbai na Sinduna Nehru Center Mumbai da Pangtokiva India gi Kwaidagi Sawa Tribal So Network ta Mana Asi Kusinara Kibane.
3 handicraft training center sinduna kusa haiba artisan singi oiba mifam ama sagolban thangjam director pangthokre hairi mifam aduna handak pangthokdariba sangai festival da chief minister na pisai toguna pangthokiba mifam amana manipura puthokpa polam sing tamak yuanba yahanba haina warep laukibabu thagatpa phongdorakle loinana lup amana fawsigi khutang da handloom and handicraft larik laisuga mari leinaba melada atingba thamloi haikiba wafambu thagatpa phongdorakle Paugi marakana break amatang lauminasi. Handak maring uparupna Nipkogi President Siriba Maralasi yumpam yaugdaba karino khangdaba thawongi haina apunba Manipur kanba imalup emkilna phongdokle sengphataba manba wahina Maral Sibasu asumba oiroi kari hiramda medun maringna sengdokpham thokpage medun maringna lebaki thabak toribasi kanglu phurup amakhakki nate Manipurda khundaminariba phurup singi yaifana bakhanba apunbagi saktam sagana ba honariba misak amada atamna singnaba manba thawong handokadabani haire Nipkogi President Medun Maringbo Masak Khangde Mahagna Haikibu Wafam Adu Media the Sengdorakadabani Hariba Asigi Nungi Oiba Wahan Tok Atuba Matamda Maring Uparup Assembly na Miyam Khangna Media ge Kuthangda Sengdokna ba Apun Manupi Lupna Phongdokle Medun Maring na ngang diba Wafam Adu Maring Oina Haikiba Nate Manipur Miyam ge Khanduna Singmi ge Interest Sokle Haiba Leragadi Semdok Minasi Haiba Leba Masa Taba Wahai Kara Thamlubada Maring Uparup na Mahapu Kihan Khanganpham Thokpara Maring uparupna mangonda thamkibu wafam kudakta handokpaga loinena Manipur tugaina basinba lup ama nati haiba wafam asi maring uparupna atuba matamda mayek sengna sengdokadabani haide Assembly da pass tokiba bill ahumgi mayokta ngasi Sultanpur da kongjang sangsin kiba nupi miyamna ZRO gi President Thangmilian Guitegi new lamka da leba yummai thakre Thaudok asi ngasi nungtil pung ahum makhairam taba matamda thokibani Tribal miyam gi hakki damak sangsiliba miyam gi ihawasida organization asina wafam amata phongdok taba losing basing nomata su laktuna hangladabagi khoisaunaraba miyamna yummai thakibani haide Thaudok asida gari amasu miyamna mai thaki khonjang sangsin kibasingna Manipur Fire Service amadi security ge miyoi sing mafam aduda sanghan khide Thaudok thokpamda nomai kapagi makhol khalasu taki asok apan yauramba yai haide Lokta Project Area Women Wing Organization na JAC Sultanpur ge khongjang sagoladuna ngasi Desalong Khuldagi Lokta Project Fawba wakat khongsa chatkre khongsa sida maring siru kom aimol thadau kuki kabui khoibu furuke nupi singna saruk yakhi tribal ge mayok te leiba bil ahum khudakta handau miyai mapan hatpada senaba security personal sing khudakta phaw haiba blackcasting paikhe Jeroi Kulen Village Tegeti as Apomna, Mio Mapan Lakidaba Asida, Tamo Songa Nungaite, Makoi Matung Inanaba Miam Sam Saduna Lay, Masikar na government Tabak Lokal Kadabani Haiki. Sultanpurgi Irangda, Moya Vengdel Hangba Salamani Singi, workshop taken no make up Tor E Haiduna, workshop may takibani Hibasi, Yumpam Yaudaba Aranba Wane. Dukan may taba aduda lupa lakta marironggi malsang mang takiba asigi confession sarkar na PBU haina dukan mapu mani ge mache prema batina phongdokre ngasi Manipur Press Club da pangthokpa pamusing unaba amada mahang na makata raduna irang adu thok jingai August kuntra da dukan solon silamlaga kangbai manaki phauza kai ge mayum da ahal masangam da bigi laiki Matang inimita irang thokpa amadi banlai bedi ke chatpa yakide makoi da sirak deba maral asi aran bani thaudok asigi matang dasu marilai nabo authority na ngasi phawa mi yengsang bidre hauji ibung manugi awaba phibam amada lairiba asi sarkar yengbijuna compensation PBU haiki Champurgi mayamgi hauda ipori chai dukan punamak loina mai thadok pire maphamduda suraga talaga sabane koide ipori chai tumna zakhre akoi huji kari tawudongno Lekta laira karai ta thiraga sani chai su karina sem ni hai su khangde inaw imai pakar saudam hausi khoi chara hele phipam yam soe Education Sports amadi Art and Culture gi lamda saruk yaduna mingsat purakraba Naharol Singh Opagi Tharam amanga si Social Development Organization sinduna anirak suba mana yanthokpa amadi Opagi Tharam ama Tagel Kolom Lekai Community Hall da pangthokre Tharam aduda Deputy Chief Minister Gaikangam Social Welfare Minister A.K. Mirabai KM Blooming ge Chairman Manager Milan ge Vice President M Naukamba Maitai amadi Ate Miyo Kyasu Saruk Yaki Tharonga Mari Lenena Gaikangam na Phongdok Kibada Tungge Yumbi ni Hainariba Angang Sing Asi Afaba Yumbirel Ama Ohenbada Oza Kaktada Intokpa Chumde Akoibada Ladybama Sung Sanariba Pibam Adudagi Tamjagadovuni Afaba Society Environment Ama
sema sangi masida mama mapa amasung miyam gi thodang mathau tai mahiroi singna thaksi khasi leiba amadi masage mathau khangba changi formal education kakta natana atopa education system amagi tangai fadaba lei haiki ai afaba satra oiba ngamba kanda ai tungda mahi tamba loiba kanda afaba leader oina kadori leader se ranti ngadar bhot lepe leader to na dukhakta nati ek samaj da sinpham puna makta makok thongba haiba se leader se afaba adugumba saknai ba mi do oiga ta oige haiba tarabi if you cannot become a good student it is not possible to become a Minister AK Mirabaina society asida tholiba thogdo wathok asida hingsa ke thabak chathaba asi hadoksi mahirwaida chairak pinaba ain lai haiba khangansi mahiroi singi moral hantarakpa asi afabanate crime da mahiroi senaramba asi makhatana laihandana ba honasi haiki yani kanam da ko ai ko sabuna ba to kan ko stage je masida computer na ko na bada ko la ka ko sa ko matam da ko ni si manga thang gi ta da da lai ke ba asuguma kaya sin je ko na khangna mit na sina ai ko matam ni chuna ba education ba tha ko na ba na da su sarkar sina dongan ba ai ko system kaya ma se to na nasi matam na chana ba sarva sisa abhiyan da ko ramsa da ko dongan ba performance mayama ai ko le ba infrastructure mayama se ko da ba na ba da ai ko lo ba to da kaya sin se masi ko sing ba ba National Sanitation Campaign Swas Bharat Mission haudupaga loinana Khuyatong Office the Labor PISED Office the Kongsat Amalam Thakre Thoramaju the Additional Chief Secretary WL Hangsding PISED Chief Engineer Is Sunil CCWD Director Swami Kanta Amadi Department Asigi Officer Singna Sarup Yaki October tang puntra matoi fawa chathagadaba campaign asigi matangda Chief Engineer Is Sunil na haikibada Yumtong Pudding Sanitary Latrine Saba Sak Sadringaida Kutsing na Handopagi Hainabi Tamsi Amot Akai Mafam Sana Hundopagi Hainabi Tamsi Haiki Campaign Asi Mamang Sahidigi PM na Haudokibagi Manung Sana Government Office Amadi College School Sing Luna Nana Thamba Yumdigi Torokpa Amot Akai Sing Turel Kwangbalda Langtopagi Hainabi Thadoksi Masina Laina Kaya Sandorokpa Yai Maramasina Panchayat Municipal Gakusam Naduna Tabak Dominasi Haiki Adu ngasigi kanu se ulung taban lojere harga ai Manipuri pada punamakta singdi su tamdi su aku unna khandal khaminaraga faminaraga aku environment se save ta hutragadi noi khoi na taba tungda hor ka doriba isa singi su singi tungi mirolgi mogi hingjana bagi kanu ma koi thambiram dagadi koina soba papa man dangsin gani habai wapam sin thamjage akoina hairore mayam hairkani akoi loina laira su haira ngatani dunia dani aku lu understand tawi chumi yai adubo government gi policy wat padagira kari dagino khangde na taga khoi khoi gi san khanjabada solid waste kumba pataw disi ai gi campus thagi gi compound thagi lawthoga krai nom langthok khagadi ai gi responsibility se loira badongna adom da khalle adum aduri nati nan badal la kadori sidi akoi gi whole state sin Singzamai Kendra ge manung sanba Singzamai singa matak namai rapum lekai da toti isingda tin pharma sa kaya yaurak play nimit nini humni gi mamang dig hauna ising yabada tin pharma sa yaurak pa miyam na thengna kibin haide oyak da ba phigam atuda lamdam adongi miyam na angak popok na kre Manipur mari lainabat PISED department na afaba thangna ba ising marang kaina fangan na ba thaba kaya paikhat lingai charak asida toti ising yabada tin pharma sa yaurak pada angak paga loinana mari lainaba singda pen da ba fondo na rakle lamdam adongi miyosina fondo pada Tarakliba ising adusu manam nam tibana si naba yade hairi masina maram oiduna miyoi kayana thagnaba afaba ising phangdabagi awaba mayok nari tangai fadana ising sinadaba yadabana maram oiduna timpa masa yawi khanglaba ising adu sumthoklaga lumtholaba matungda sijinnabasu yawi hairi oireglaba phijom masida hausi fabagi oinadi marileinaba Manipur sarkar gi department amatadagi miyang sangba amadi sengdorokpa leitri hairi thawong asida lamdam adongi miyamna penadre hairi State asidagi IIT pass toba ngamba mahiroi putok naba pandamda class 12 tamliba mahiroi yangkai khankatlaga Delhi da coaching toba thana bagi thabak ayabana loshilakle haina education S ki director and Pravin na phongdolakli ngasi lampel pata leiba director gi office ta ISTV news ka unaba amada mana makha taraduna
asagi mangal haina mingthon ba project asi state government PSI ITN amadi Delhi Public School Ghaziabad ahumna khusamnar ka paikhat pani masigi dama kosing makada leba class 12 tamniba mahiri nupa masa kunga manga amadi nupi masa kunga manga khangat laga lakriba October 13 tagi January ke tang 13 fawba Delhi Public School Ghaziabad kosing sathagani haike September ta asigi tang kunga panda mahiru sing oiba written test pangthokani form pisin bigi matam hayenung tilpung amma fawbani haire 12 के एग्जाम से थावा यानी हाइबसे कोई अंडरटेकिंग्स इन प्रिंसिपल को असेंबली की लौरा अदना सी कैनो सी कोचिंग सी पांचली यावरी स्कूल द क्लास यावती हाइदना मधु काउंसिल प्रकार थावा यह लोग तभी क्वेश्चन से लेट आइनो मैं से चली बसी अदुग अमना मसी एग्जाम सी की फॉर्म सबमिशन की लास्ट डेट सी सिंग बिदिन सिनी अदुगो कोना सर्टिफिकेट अमम इंसिस्ट तौबदु मधु लौबदा के दोबदा मतम संगी हाइदना पेरेंट खरदगी कोई रिक्वेस्ट लापदगी सिगी फॉर्म सबमिशन की लास्ट डेट सी हयेंग नोंगाइजिंग की हयेंग पुंगांग बाव क्वेश्चन बुक्सरे कोई ऑफिस ते कोई मी लेगनी ले हरगन से फॉर्म दो हयेंग की पुंगांग बाव मन सिंदियानी Manipur na India da tinkraba matungda yana khebel sing India government na ngakna chattaba haibasi lamdam asigi miyam bu hantana yengma thawong ni haina Coalition for Indigenous Rights campaign ge wangang loi ningthauza lansana phongdokrai Major agreement ke mayokta thama subna satharak ba campaign asigi sarukama oina People Protection and Development Committee wangoi ni sinduna wangoi community hold pangtho ke ba major agreement ke khana nei nabada wafamasi mahana phongdokhebani state flag Malem Pafal Tangkai Sing Taduna Major Agreement Yaning Daba Fongdoke Campaign ke member M Angambana India na Manipur lau sin kraba matungda Manipur miyam da yeng daba miyang asikari no haiba kupna kana batangai fade haike Ningtauza lansana Manipur Major Agreement ki sana kanglon ki wangmada lamda masu pai sinduna ka hena awasai teng pibasi sumde Manipur ngasi laita da pm da laiba asi India government ke thawong nani haike नत्रगनी मीगी ने एकॉर्ड इनरे अकोन तुमिन ले अकोन सु एकॉर्ड में इना बताया हाने के एकॉर्ड तो अकोन यानी की अकोन याया सुलगते सो अकोन अनोवा एग्रीमेंट में इना बताया नत्रगनी मीगी ने फिनांस कतना मोय की मियाबु नगा होगी मखा द पार्लियामेंट को नगा हो कौरगे प्राइम मिनिस्टर को अटो किलोमीटर कौरगे होम मिनिस्टर को किलोमीटर कौरगे आई मिनिस्टर में से किलोमीटर कौरगे अकोन में से नगा ताबल लगे कुंचल लगे आए अदु इतागदी Mayang Infal Sirai Awang Lekai the Labor MD Nazimudin Amadi Mahaki Masa Singbu Lekai Sida Labor Islamudin Amadi Mahaki Masa Singna Tha Sigi Kungamariki Nimidanga Purakiba Tawong Yaning the Fondok Tuna Narang Nungtil Miyamna Islamudin Gayum Maita Krehide Tado Sigi Matanga Nazimudin Amadi Mahaki Mung Manung Puramagi Mayukta JSC Amasemna Sirai Awang Lekai the Miyam gave me from Amangasi Pangtokre JSC gave me Abdul Kalamna Solaba Nazimudin gi Imung Manungda Lekai na Mateng Piba Haina Warep Laure Haide State ke thakta Thopuduna Ladiba Mahila Congress ki member Singna Masage Kendra Ladiba Party losing Musinga Yanai Natragana Yanati Haiduna Nathaiduna Lairabati Madu anti party over Thawongni Haina Manipur Pradesh Mahila Congress ke President Khankrabi M Tilo Tamana Ngasi Congress Babana Pangtokpa Mahila Congress ki Anova Thopugadaba executive member Sing Khanbigi me from the Fongdokrai Miyai Kuntraga Mangana Saba Anova executive body Asida Vice President Taruk General Secretary Manga Secretary Taret Treasurer Ama Amadi executive member Taraga Marini Tilo Tamana Makata na Haikibada Nauna Kalaba members in the Congress ke Wakalol Ngak na Tabak Taubiyo Party Asi Mapangal Kankat na Bahona Minasi Haike adana woman empowerment se chine issue oibna maram oidana aigoi nupi singna mai magi personal oirakpa pressure pina rakpa matam da last moment da nupi sing se hek back kaubani aduna nupi ki activity ngamda badi nate nupi socialize da wa haita badi nate adugo agoi empowerment policy si nupi da khatang wat pa na maram oidana agoi smaina shon bara haina khali ex-servicemen sing Manipur ke tongan ba district sing lay ba ex-servicemen lising aniroma saruk yaduna lagdaba September 19 amad 8 da laimukong the ex-servicemen sing rally ama pangthokani haina Lieutenant Colonel second in command KK sing na khangalakri army na sinna pangthokadaba rally asi ex-servicemen singi assistant amadi awareness pinaba pandam thamli haike
KCB Poirei Maitei Lubna Department of Horticulture and Soil Conservation Manipura RTI Act Lisingani Mangana Miyamda Kangan Bayabasingi Manungsana Sahi Taragi Manungda Packet Kibat Tabak Thalam Singh Nimit Tarani Ki Manungda Medagi Kutangda Miyamda Kangan Gadabani Haina Lup Asigi Publicity Secretary Malenganda Maitena Hadorok Pacherol Amana Kangalakli Sarkar Ge Rosang Sigi Manungda Department of Horticulture and Soil Conservation Manipur Director Amadi Headquarter from Paidiba Anina Ningtam Lalo River Lamda Masigi Miyo Kalup Singe Punsi Tem Singnanaba Taurang Paikalakpa Asi Libak Tivani Masi Kudakta Lebnanaba Kangalakli Laumi Miyamgi Apamba Sing Amadi Pangam Tokpa Sing Panganabagitamakta Lupna Miyang Sangba Horagani Haidi State Academy Amadi Cultural Forum Manipuna Sinduna Contemporary Manipuri Poetry Haibasidan Numit Nini Subna Pangtokodaba Seminar Amanga Sidigi Manipuri Hindi Parisata Haukre How the Paki Thoramda Saita Academy Manipur Advisory Board की Convener Ais Bihari Amadi Cultural Forum Manipur के Vice President Ais Biriandan Singh Mamiyo Kayana Saruk Yaki Seminar Asigi Ahan Basasanda की Ais Kunjor Singna Siya Logdana Saras Chandra Longzamba के Radha Kumar Amadi NG Ekasini Devina Hauzik Wedeba Manipur की Ayiba Singh Matangda Wangangki Pangai की Hauptanda Leba R.K. Sanatombi Devi Vidyalaya की Administration Block की Academic Cell da Toke Kego Amale Ramadigi Faraga People for Animals da Kusina Krehairi Yelhow Musing Mutana Bohonabagi Mawong da Bharat Sarkarna Indigenous Tribal Singbu Sakhangduna Kulai when Seasonary Haina Land Surveillance Committee Manipur ke Cherol Amana Kangalakri Indigenous Cyber Lamdam Amagi Masagi Laipak Laihau the Sauzaba Ising Nusin Marakta Hainazaba Amadi Lamdam Adu ke Potok Saraga Penzaba Adu Odambatai Haidi Manipur su tongan ba indigenous community kaya Maitai Tangkul Mau Maram Kabui Maring na singba asida natana apikpa masing yamjataba Kanglup Nipugi Matakta Lady Haina Kangalakli Manipur Gelo Musingi Marakta Tribal Indigenous Amadi Non-Indigenous Tribal Haina Anitona Mayek Singna Urakpugum Tauri Non-Indigenous Tribal Sing Asina Mahum Sound Honabada Lamda Masigi Yellow Mi Purup Nipugi Matakta Lady Ba Asigi Samni Hingzaba Minungsi Saubugi Kudong Sabal Logduna Furup Amaga Amagagi Marakta Sing Step Tazinduna Kana Hanbata Natana Hana Hali Hairi Supreme Court Listing Ani Mangagi Verdicts na Illegal Foreigner Sing Asi Lona Landarak Puni Haina Lautokrabani Indian Constitution Ge Article Sahum Yankaiga Mangana Asigumba Lona Landarak Pa Illegal Foreigner Sing Asidagi Central Government na Landariba Lamsing Adu Kallu Haibani Adubu Lamda Masidadi Yellow Musingi Kankul Mutnawa Honabada Natana Manipur Maset Tugainaba Honabada Tengbang Salihaina Kangalagli Anoba Manipuram Semada Asoba Taudang Lauramba R Suisagi Ponapam Kongbal Tangkul Village Karamna Kongbal Kuki Village on Kivano Mafamaduda Ledamba Tangkul is still announcing Kadaida Satkarabagi Hanglakli Lamda Masigi Yellow Musingi Puxel Tingbagi Kudong Saba Lauraga Yellow Mi Masilgi Marakta Nungsinata Naba Amadi Hana Sunana Vasilak Padagi Mayoy Kaya Punsima Kiba Yum Kai Kaya Amang Ata Tokiba Adugi Maru Maram Asi Non-Indigenous Tribal Sing Amadi Mitop Sing Asinani Haidi Aikoi Punamangna Non-Indigenous Tribal Sing Digi Section Ba Mathok Tare Haina Kangalakli Manipur Sarkar ki Police Department SP Oramba ZS Moren Anal na Laikidabada Anal Len Ruwal Tangpi Anal Student Union Infal na Awawa Fondorokli Mahak Laikidaba Asi Anal Zatigi Oina Asoba Mangzaba Amani Haidi Hayang Anand Tatuda Siga Mari Lainana Sri Digambar Zen Samas Infal ki members ki dukan amasung atay institution sing tong luan gani Namiras na lakpada Manipur Miyam da Zen Samas na Yaifa Pausel Pirakli DM College of Commerce ki oina M Suki Unit Tama Siam Kray Unit Asaki Tau Puna Bagitama Kennedy Chingtambo President Ngase from Bungobo General Secretary Khan Kray Manipur College ki oina Su M Su Unit Ama Siam Kray Sukham Johnson Maitebo President Wycombe DK Bo General Secretary Khan Kray Hairi Mongkang Lambi Modern Club ki yang kanitoy Suba Foundation dege thoram ngasi pangthokre thoram asida handak sahi ke CBFC board amadi council lawba exam da magwana fanglak laba club asina konba mahiru singda manama tum biduna puning thawat kre ngasi thoram asida thongju kendra ge hanage MLA TS Biswajit club asige president ke Nabachandra Torban Katrileka Gram Panchayat ke pradhan L Sunil Susaruk Yakhi
Bisnupur district ki manung sana haibok awang lekai amadi kawo waxing maka lekai de leiba fisabi taraga humdoida United Educated Multiple Self-Employed Voluntary Organization Nambol Foizing Simangna loan gisanpam yantokre Taramasida what member mutum sanatombi Financial Sector Asigi Secretary Su Saruk Yaki Ahan batangka ki wena lupal sing taraga manga pitaki tangka kasigi wena Bisnupur MSC biga kusam naduna recurring account hanganduna nomagi lupa chama tungsin bagi hainabi lahinduna loan asi business toba fisabi singda pitabani loan niyam sumna singalak labadi loan makhatana pitabagi thorang lai haike Ningtau Kong Ka 44 by 9 Yamanung Deleba Mio Singi Oiba Consultative Mi from Ama DC Bisnupuna Kauduna Kia Masanglenda Pangto Kray Mi from Asina Commerce and Industry Commissioner Vivek Kumar Dagal Director B John Amasung DC Bobby Waikom Susaruk Yaki Mafam Asida Aromatic Plantation Taunabagi Tarang Toriba Asida Yenaba Laitanaba Yaning double Erevasu Karimaram Gino Haibu Kangduk Nanaba Mi from Asi Pangto Kibane Nintako Municipal Council ke Chairperson RK Bimolana Industry Tauba Plantation Taubada Yet Lubanate Chairperson to Oiba Mahak Masafaba Kangal Lamdana Laumi Singi Yengdana Nongway Sindolda Lamunana Bahonaba Yarway Tasigi Kunda Yum Sido Kiba Sumde Haike Sahi Asigi Saksar Bharat Award Fanglakpada Si Minister Okram Ibo Bina Taubal Jila Parisat Kangabo Gram Pansayat Amasung State Adult Education Department ki official simutagat pefongdo kray ngasi CM office tapangtok kiba tarum amada Tawal Jila Parisat ki Adeksa KS Sunola Dada mana assistant minister na kusin na kray Ningsing bayay New Delhi da thasi ki nipan da pangtok kiba International Literacy Nimita India ki President Pranab Mukherjee na mana asi Education Minister Moirang Tem Okendro da kusin na kibane Laibag asi ki kwaidagi Mathau Pazana Tauba Gram Pansayat Marika Loinana Mana Asi Kangabok Part 2 Maya Lekai na Fangmina Kibane Si Minister na Mana Kusin na Bagi Tharomasida Education Minister M. Okendro Kangabok Kendrogi MLA O Landhoni Adult Education ke Principal Secretary B.B. Saramasu Saruk Yaki Headquarter IGR South Kimiya Makada Kungataluk Suba Sector ke Kun Suba Assam Rifle na Akag naba pao ama Fangmadagi Tuisima Kulda Thibo Humbi ki Tabak Satabada NSN Kege Kadara Mafare Assam Rifle ki PR ke Cherol Amana Fagalava Kadara Sigi Maming Lamfaka Koba Maring Sahi Kuntrago Humdoi Apokpa Morung Maring Laising Kangsang Degin Haidi Amaramda 9 Sector ke Anisuba Assam Rifle na Highway Star Union Football Club ta Sana Konoba ki Pochai Amasung Asa Atak Sing Pi Kre Haidi Yaripo Bamo Leka Youth Club na Lamyan the Hizam Irabor ke Samatrama Pan Subama Pok Kumun ke Mari Lainana Numid Mari ni Jatagadaba Lam 2 Sengdopoke Kim Ama Leka Yasida Hogdo Kray Taramasida Yaripo Municipal Council gi Chairperson Kaisam Rupachandra Vice Chairperson Hari Piari Amadi Atai Councillor Kayasu Saruk Yaki Nungtil da Pongba Pause Miam Gesiapong Amasungasi Pauna Kaitil gi Governor Rota Labor Office da Pongkray Taramasida Salam Indobusan Hizam Indokumar Pause Asik Sip Editor Saikom Zugol Susaruk Yaki Sip Editor Zugol na Siapong Asi Lamjan ba Irabo na Laikidaba Numit Asiga Mari Lenana Mahaki Mafam da Katopane Salam Indobusan na Lamjan ba Irabo na Sotaraba Miyam Pukat na Bahonaramba Lamna Masigi Dama Katokiba Kaya Adu Ngasigi Midol na Kawa Sumloy Haiki Infalis Commando na Tasik Tankun Humdoida Pre-Park Program Member Ama Fare Haidi Police Department ke PRO ke Cherol Amana Farba Miyo Asigi Maming Nandaibam Gonindro Sahini Fuga Taret Apopolai Kidraba Gaura Kisor Ningombam Pebia Pandit Lekai Digin Haidi Housing Makata na Sanabagi Pau Lobisi Ngasi ke sana bagi pauta PBM Wangzing amadi NYVA Nauremna Kuntra mga suba junior amadi taramari suba sub junior boys star level volleyball tournament ki winner oikre All Manipur Volleyball Association na Sinduna Kumal Lampak Indoor Stadium da Tim kunga tarung na group madito na kaiduk tuna tha sigitang kunga ni degi zatare ke ba kuntra mga suba junior state level volleyball tournament nga siluation kray lotion mege tharamda Manipur Olympic Association ge secretary Sunil Elangbam Imphal West District Football Association ge president S Sana Tumba Amadi All Manipur Football Association ge treasurer L Dinamanina Tharmapu Singh Oike junior boys ke pung ama minitra hum de sang asana ke ba aroba match da PB
M Wangzingna IGO oina bu set ahum ani kungamanga tara taret kungamanga kunmanga tara amadi tara manga tareta maitiba piduna winner oikibane sub junior boys ke minute Nipuga Teresang Sanakeba Areba Mesta NYVA Nauremna IKYC Ireng Bambu Set Ahum Sino Kungamanga Kungamanga Traganito the Mighty PK. Winner wherever team the certificate card Redana Lupalising Manga runners up Taraba team the certificate card Redana Lupalising Ahum PK. Manipur Kang Association ge miyamaka da Ibudo Moirang Pokpa Kang Development Association Sinduna Kawa Lakfa from Laikai Community Hall da Kang Kutara Humdoina Saruk Yaduna Ngasidagi Humpu Suba Sarsur Sansing Lekam Knockout Open Kang Tournament Hokray Haudopake Taramda Hana Minister Oramba Ojoy Manipur Kang Association ge President M Zadumani Manipur Olympic Association ge Secretary Sunil Elangbam Langtabal Jilla Parishad Member S Ronel Susaruk Yake Taramasiga Mari Ledana Saruk Yake Basingna Nauna Saba Kangsang Asi Miyam the Sinaki Tournament Sig Sanakiba Mesta Gopal Deva Kankuna Singzumai Kankupu Panzil Tara Nipan Taruk Kaptuna Maitiba Pikray Hayeng Nikon Kankut Amati Aku Kankut Tangwai Benga Sanagane Yaskul Kankuna Sinduna Yaskul Singa Kamlekai gi Sri Gopal Dev Mantapta Kankutara Mathuna Saruk Yadun Satariba Taramatu Suba Players Trophy League Cup Knockout Kang Tournament Open Category Ngasi Sanakiba Mesta KKCO Elangmam Lekaina La Kankut Thangmai Bamnu Panjita Nitoi Mapan Kaptuna Maitiba Pikray Hayeng Yaskul Kankutamadi IWKK Uloga Sanagane Singtang Larambi Kang Association Bamdiar Sinduna Bamdiar Makalekai Community Hall da Kangkut Mapan Saruk Yaduna Satari Batara Suba Let and Angangal Singh Memorial Kendra Wise League Cup Knockout Kang Tournament Sahi Humpumataki Ngasi Sanakiba Hanba Semi Final Mesta Nambol Kendra Kangkutna Oinam Kendra Kangkut Panjal Tara Gamanga Tara Marida Maitiba Piduna Final Sankray Ani Suba Semi Final Mes Hayeng Yaskul Kendra Kangkut Amadi Thangwaiban Kendra Kangkut Timbiga Sanagane DFC Kiamgaina LKCC Langtabal Kopumbu Maitiba Piduna second state level Zananeta Hizam Irabo Ningsing Tabum 7S side open football tournament ki final Sankray Foundation for Living Kiamgai Mamang Lekai Sinduna football ground Kiamgai Mamang Lekai da Team Tramatuna Saruk Yaduna Satariba second state level Zananeta Hizam Irabo Ningsing Tabum 7S side open football tournament ki Ngasi Sanakiba Ahanba semi final da DFC Kiamgaina LKCC Langtabal Kopumbu Goal Mari Anita Maitiba Piduna Final Sankibane DFC Kiangwe Goal Sing Adu K Milan Amadi L Bobina Goal Ani Anisan Ki LKCC Langtabal Kopunga Goal Ani Aduna Sam Kolung Amadi Guiding Amna Sanki Tasiki Tan Kungani Panda Ani Suba Semi Final da LLK Sazing Karam Amadi PFC Pisunga Sanagane District Football Association Tawana Sinduna Sarangpat Polo Ground the team Taragamangana Saruk Yaduna Group Maritona Kaidok to Satariba second division football tournament king Sanakiba Mesta ISYO Hero Comedy BFC Bengi Goal Ani Anisanadana Drosat Cray ISYO Hiroki Goal Ani Adu Keniva Amadi Suras Nasanki BFC Bengi Goal Ani Aduna Amarjit Amadi Malem Sanki District Football Association Bisnupur Sinduna Bisnupur Mini Stadium the Satariba second ISP Memorial First Division Football League Sanakiba Mesta Nayaning Tokong Kana Aksa Kwaktabu Goal Ani Shinoda Maitiba PK Nayaning Tokong Kage Goal Ani Adu O Abungna Sanke Mapan Suba N Balananda Memorial Second Division Football League Sanakiba Mesta Nesto Tokpana SNFC Pariangbabu Goal Mari Amada Maitiba PK Nesto Topo Goal Mari Adu KS Zeramai Aimol Amadi Katangam Gangmaina Goal Ani Sanke SNFC Paringbagi Amatangaraba Goal Adu Lunkungam Nasanke Manga Suba di Mazabi Kawi Memorial Super Division Ge Ngasi Sanakiba Mesta DMC Fobalana ZDC Tinungaibu Goal Ahum Anida Maitiba Pikray DMC Fobalagi Goal Ahum Adu TA Sadandana Anisanke Atopa Goal Aduna Boytu Komnasanke ZDC Tinungai Goal Ani Adu Y Suras Amadi O Babu Masana Sanke District Table Tennis Association Infalis Sinduna DM College Campus Labor Indoor Stadium da Satariba
Marisuba State Ranking Table Tennis Championship ki ngasi sanakiba Women's Singles Final da Imphal West ki A Sanatombina Thawbal District ki N Anabu Youth Girls Final da Imphal ki I Monalisana Thawbal ki Ice Serenitabu Maitiba PK Youth Boys Single Final da Imphal West ki L Subhas Amadi TS Basant Kumar ga Thengnaragani Men's Doubles ki Final da SGK TS Damendra Amadi KS Ice Vikas ki Juraga Manipur Police Sports Club ki Munindro Soram Amadi L Bikramga Amadi Women's Double Final da Imphal West ki I Monalisa Amadi M Bindia ki Juraga Imphal East ki TS Benita Amadi RK Celsia ki Juraga Sanaragani Sathariba tournament hayeng loisilagani loisindagi tharamda Manipur Table Tennis Association ki President Dr. KS Loken District Table Tennis Association Imphal West ki President AK Bijoy Tawal District Table Tennis Association ki President L Ibocho Amadi District Table Tennis Association Imphal East ki President M Gozendrona Tharoma Pusing Oigani Nong singi pibam pato badiki matam sanga yaitok tuna lakraba tarasuba Manipur State League tha sigi tangkuing nipan dagi makhataba mesing sanaragani numerasida tra nipan suba mes toina ZFC Chursanpur Amadi Trau Kwagathilga sanaragani District Sports Association Kaksing Siduna Association Sigi Ground da Satariba 2nd Division Football League ki ngasi sanakiba mesta YDO Sorana YSA Langmai Dombo Goal Amasinoda Maitiba PK Amadi Anisuba Meski Sanakibada TW YLA Kaksing na Kairak Maka Social Welfare Club Goal Anishnoda Maitiba Pikre District Youth Affairs and Sports Officer Imphal Sinduna Kumalampak Sports Complex Sarakiba State Level Boxing Trial Selection da Saruk Yagadaba Imphal East District Team Kanbagi Tongan ba Masana Singh Boxing Judo Wushu ki Trial Selection ki list thokre Akupa Marul Office Ashide Khanglaba Yagani Hairi Imphal East District Football Association Sinduna Ava Ground Category da hayengdi ke First Division Football League Amadi SWC Ground Kongmanda Maharaj Ganendra Zit Memorial Super Division Football League ki Messing hayengdi ke sanaba hauragani haine association asigi General Secretary L Joti Moiroi Amadi Assistant General Secretary Mohammed Zane Khan Thadrok Paserol Amana Khangalakle Imphal East District Football Association Sinduna Sahi Taruk Tagi Taruk Nipan Mapan Amadi Tara Loina Natrama Toitrani Toy Pabuki, Nupa Masa, Nupi Masagi, Tataruki, Grassroot Coaching Course, Kumal Lampak, Artificial Top Grounder, Hayang Ayopung, Taretagi Hauragani Haina Association Asigi, General Secretary Natadoropa, Gerald Amana Kangalakle. Housing Asinomagi Oiba Ingasagi Pau Pizari. ICAR Lampel Party ki Pangma Pau ki Matung Inang Asigi, Quaidigi Saba degree Celsius Kuringamapan Dasmik Manga, Quaidigi Ingba degree Celsius Taragamapan Dasmik Manga, Nungchita Westing Manilge Sang, Ayukta Sada Maripu Humdoi, Nungchildana Sada, Humpu Humdoi, Nung Subuge Sang, Nil. Loshilakpada Maru Eba Pau, Amukana. National Highway Singda ROP Yauna, Security ki Section Taurang, Hengalagani Haina, Deputy Chief Minister Gai Kangam na Fongdo Kray. Segma Yamasung Andro Kaktada Imung Lising Manga Hena, you Sunglaga Hingna Bagilambi Wedi Haina, Minister Govindas Konto Zamna, Emu the Pang Tokeba Ilam Damgi, you Sungba Singi Amadi Yu Yoleva Imung Singi Pibam Gimatanga, Kanana Nabada Fongdo Kray. Amasung, Lamyan ba Hizam Irabo, like the beginning Sing Taram Pang Tokray. Nasigidi, ISTV na Pizza Pau, Matangas the Loizere, Mian Tabiriba Punamakta, Amukahana, Kurumzari.